satellite ki pau ming tabi ba kwai punom pumaitan ke so mera kum na kuram jari ahan bada broi po lockdown no maram wara duna ngasi Lakipur gi sawon sel kai thel pun nakidre Assam sarkar na national food security ki card pa hu ba mioi tara manga to na ward puting gi lupa lising amam to na jen thokre amasung Lakipur kunogi Nayagram gaw panchayat ki vice president oirambi thoksom ongbi Lilabati Devi laikidre hojik masa taba pau ngasi nationwide lockdown asidasu Lakipur gi samonsen kaithel da mioi amata kaithel karakidre Lakipur town amadi manang nakpa laiba mi kung mamapam sing Fullerton Pailapon Binakandi Ghat Jaipur amadi Banskandi na chingma mapam singda police na ngak sen batana tana medical amadi electricity gi duty tawri ba gari sing natana atai gari sing di chathok chasinda check tawri Assam sarkar na lockdown manungda national food security ki card pa hu da ba mioi tara manga tawduna lupa lising among mi changda Nayagram gaw panchayat ki ward number 8 da ward asigi member oinam bidit amadi GP president Grace Jauna jenthokre loina na GP asigi lemhori ba ward atai da su senpam asiga manana jenthoki hairi Green Foundation Assam Kaptampur Kasar Assam nasu ngarang rupai bari amasung Kaptampur da lockdown manungda leitalai singda mating hoina ba haiduna sana ba polam sing jenthokre Lakipur kunawgi Nayagram gaw panchayat ki vice president oirambi loina na Arambam Somarendra Foundation gi member amasu oirambi thoksom ombi Lilabati Devi Eli Sanatombi Devi na haukibe April gi tang mari irai numita laikhitabada Arambam Somarendra Foundation Lakipur Kasar Assam gi chairperson Soibam Jayanti Devi amadi secretary Nongpok Plakpum Nandamohan Anina Foundation asigi maikei thamoi sokna nungai tabu phongdokre laikhitaba matamda masagi chahi 62 sukre Lilabati na laikhitabada Nayagram gaw panchayat ki president Srimati Grace Devi amasung member khuding manasu nungai tabu phongdorokre hauji aroi maroi ba pau amuna pajari lockdown namaram waraduna ngasi Lakipur ge sagon sel kaithel phanna khidre Assam sarkar na national food security ki card pa hu da ba mioi tara manga tawduna ward khuding gi lupa lising amam tawduna jenthokre amasung Lakipur kunawge Nayagram gaw panchayat ki vice president oirambi thoksom ongbi Lilabati Devi laikhidre pau lojari